ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯒꯤꯞ ꯑꯋꯦꯅꯤ ꯍꯥꯏꯅ ꯂꯥꯏꯚ ꯊꯥꯖꯈꯤꯕ ꯂꯩꯃ ꯂꯩꯆꯜ ꯑꯦꯟ ꯍꯦꯟꯂꯨꯝ ꯏꯟꯗꯁꯇ꯭ꯔꯤ ꯇꯦꯔꯥ ꯁꯥꯐꯝ ꯂꯩꯔꯛ ꯑꯗꯨꯗꯒꯤꯅꯤ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯐꯕꯤꯗꯨ ꯍꯧꯖꯤꯛ ꯋꯤꯅꯔ ꯂꯧꯈꯠꯂꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯪꯃꯤꯟꯅꯔꯁꯤ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯕꯅꯤ ꯀꯅꯥ ꯐꯥꯎꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯂꯥꯎꯊꯣꯛꯆꯔꯝꯕꯗ ꯄ꯭ꯔꯥꯏꯁꯁꯦ ꯑꯃꯇꯪ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯄ꯭ꯔꯥꯏꯁꯁꯦ ꯃꯊꯪ ꯄꯔꯦꯡ ꯁꯥꯅ ꯊꯝꯃꯒꯁꯨ ꯂꯩ ꯑꯗꯣ ꯁꯤ ꯄ꯭ꯔꯥꯏꯁꯁꯤꯒꯤꯁꯨ ꯍꯣꯔꯦꯟ ꯋꯥꯔꯤ ꯂꯥꯛꯈꯤꯅꯤ ꯀꯩꯒꯤ ꯄ꯭ꯔꯥꯏꯁ ꯍꯣꯔꯦꯟ ꯄꯨꯂꯞ ꯍꯥꯏꯔꯛꯈꯤꯅꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯦꯞꯁꯟꯗ ꯁꯤꯒꯤ ꯂꯣꯀꯦꯁꯟꯒꯤ ꯂꯤꯡ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯍꯥꯞꯆꯔꯝꯃꯕꯅꯦꯕꯀꯣ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯛꯄ ꯑꯞꯗꯦꯠ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯂꯩꯃ ꯂꯩꯆꯜ ꯑꯦꯟ ꯍꯦꯟꯂꯨꯝ ꯏꯟꯗꯁꯇ꯭ꯔꯤ ꯇꯦꯔꯥ ꯁꯥꯐꯝ ꯂꯩꯔꯛꯇꯅꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯖꯔꯒꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯃꯇꯪ ꯇꯧꯅꯤ ꯍꯥꯏꯖꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯄ꯭ꯔꯥꯏꯁ ꯃꯊꯪ ꯊꯝꯃꯒ ꯂꯩꯔꯦ ꯁꯤꯒꯤꯁꯨ ꯍꯦꯛ ꯂꯣꯇ꯭ꯔꯤꯁꯦ ꯍꯦꯛ ꯒꯤꯞ ꯑꯋꯦ ꯋꯤꯅꯔꯁꯦ ꯍꯦꯛ ꯈꯟꯕ ꯂꯣꯏꯔꯒ ꯁꯤꯒꯤꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯑꯒꯅꯤ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯃꯤꯡꯗꯣ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯒꯩꯗꯣ ꯄꯨꯂꯞ ꯏꯈꯠꯆꯔꯦꯕꯀꯣ ꯏꯈꯠꯆꯔꯕ ꯃꯇꯨꯡ ꯃꯤꯁꯦ ꯄꯨꯟꯅ 303 303 ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯅꯥꯕꯨꯟ 3 ꯊꯝꯖꯔꯦ ꯅꯝꯕꯔ ꯃꯁꯤꯡꯁꯦ 3 ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯤꯅꯔ ꯈꯜꯂꯅꯤꯕꯀꯣ ꯑꯗꯨꯒ ꯒꯤꯞ ꯑꯋꯦꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯔꯥꯅꯤ ꯃꯅꯥꯎꯒ ꯃꯄꯥꯟ ꯅꯥꯏꯕꯤꯒ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯔꯥꯅꯤ ꯃꯅꯥꯎꯒ ꯃꯄꯥꯟ ꯅꯥꯏꯕꯤꯒꯁꯦ ꯀꯅꯥꯅ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯑꯃꯅꯤꯒꯤ ꯃꯅꯨꯡꯗ ꯈꯪꯉꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 303 ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕꯒꯤ ꯁꯅꯥꯕꯨꯟꯁꯤꯗ ꯑꯩꯈꯣꯏꯅ 0 1 2 3 ꯍꯥꯞꯄꯅꯤꯕꯀꯣ ꯑꯅꯤꯁꯨꯕ ꯁꯅꯥꯕꯨꯟꯁꯤꯗꯅ 0ꯗꯒꯤꯅ 9 ꯐꯥꯎ ꯍꯥꯞꯆꯔꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯅꯥꯕꯨꯟꯁꯤꯗꯅ 0ꯗꯒꯤꯅ 9 ꯐꯥꯎ ꯍꯥꯞꯄꯅꯤꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯩꯈꯩ ꯑꯃ ꯆꯤꯡꯉꯤꯁꯦ ꯁꯤꯅ ꯃꯈꯥ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ 9ꯒ 6ꯒ ꯈꯦꯠꯅꯕ ꯈꯪꯅꯕ ꯍꯣꯔꯦꯟ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯆꯩꯈꯩꯁꯤꯅ ꯃꯈꯥ ꯊꯝꯗꯣꯏꯅꯦꯕ ꯃꯈꯥ ꯊꯪꯉꯛꯑꯀꯥꯟꯗ ꯁꯤꯅ 6 ꯑꯣꯏꯔꯅꯤ ꯁꯤꯅ 9 ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯣꯝꯅꯁꯨ 6ꯒ 9ꯒ ꯁꯨꯃꯥꯏꯅ ꯇꯥꯛꯑꯅꯤ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯁꯤ ꯑꯍꯥꯟꯕꯗ ꯁꯣꯝꯗ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯁꯤꯅꯦ ꯑꯗꯨꯒ ꯑꯃꯇꯪ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯁꯤꯗꯩ ꯁꯅꯥꯕꯨꯟꯗ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡ 3 ꯂꯧꯈꯠꯂꯛꯄꯁꯨ ꯌꯥꯏꯑꯕꯀꯣ 3 ꯂꯧꯈꯠꯂꯒꯗꯤ ꯁꯦꯀꯦꯟꯒꯤ ꯁꯅꯥꯕꯨꯟꯁꯦ ꯑꯣꯜꯂꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯦ 303ꯅꯦꯕꯀꯣ 303 ꯑꯣꯏꯕꯅꯤꯅ ꯁꯣꯝꯒꯤ ꯁꯅꯥꯕꯨꯟꯁꯦ ꯑꯣꯜꯂꯔꯣꯏ ꯁꯣꯝꯗꯒꯤ ꯅꯝꯕꯔ 0ꯅꯦ 1ꯅꯦ 2ꯅꯦ 3ꯅꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯂꯧꯈꯠꯂꯀꯥꯟꯗ 303ꯗꯨꯒꯤ ꯃꯅꯨꯡꯗ 300 ꯄꯨꯂꯞ ꯐꯥꯎꯕ꯭ꯔꯥ 301 ꯐꯥꯎꯕ꯭ꯔꯥ 302 ꯐꯥꯎꯕ꯭ꯔꯥ 303 ꯐꯥꯎꯕ꯭ꯔꯥ ꯈꯟꯗꯣꯏꯅꯦꯕ ꯑꯍꯥꯟꯕꯒꯤ ꯁꯅꯥꯕꯨꯟ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕꯩꯗ ꯍꯥꯞꯆꯤꯟꯕꯤꯔꯣꯅꯦ ꯁꯣꯝꯒꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯝ ꯌꯥꯔꯦ ꯊꯥꯔꯠꯀꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯣ नहान शेयर तौबगी की ओय ओइदोरा माने नहान शेयर तौराकांदा WhatsApp ग्रुप ता स्क्रीनशॉट थाबिरमबसिंगदो अदोई पुलप इखच्चरेबको अदो इखच्चबसे 303 सुरे अदोगी हुजिक विनर अमा लखच्चरगनी हुजिक हासन बलोरे हापतंग नि असिने हासंगानि मिसु मा बर्के का यावदा हाबे मखोज तारा अमिले हुजिक नि ए हुजिक लखला जुगा दे क्या तौरसे लखला बतावसे हुजिक क्या लाई अहम नंबर से क्या नो 1 लाए 1 लाबिना थमिरो सिदा हापे उना मोना खितंग थेक्ताबिरो अहम नंबर से 1 लाए 1 ओराबिना 100 के सीरीज ता फावरनी बको अनिसु लखपिरो मथंग द लाइसे 4 लाए 4 थमिरो 1 4 खितंग ओदबिरो अदुगा लिस्ट तो हापे येंसु मयामसु नुगाइनाबा नंबर दम टाइप तबिरो नंबर हुजिक लिस्ट तो पुथोकचरगे फोन दा हापगा थमजरे खोय अदुगा कना फावगे हाबे येंगदुनेबको हुजिक अहामदा 1 लाखरे अनिसुबदा 4 लाखरे अदुना 140 की सीरीज ता फावदुनेबको हुजिक हिदा लिस्ट फोन दा याव लेरे हुजिक कना फावगे हाबे चांस लेरे येंगसी 40 की सीरीज ओइदुनेबको 40 की सीरीज कदाय चक्रे 35 लेरे 40 की सीरीज दा फिदाई फावदुनेबो 140 दा यावसे सोफिया लेरे 141 दा यावसे सेनेना हिदांग मयुम हाया मारी दुगा 142 दा लेसिना 142 दा लेसे लिंथोइंगामबी लेरे लेरे दुगा 143 दा लेसिना ममताज बेगुम लेरे 144 दा यावसिना सूर्या खेत्री मयुम अदुगा 146 दा यावसिना लेइमा खेत्रिचा 147 दा यावसिना रोजी चनु अदुगा 148 दा यावसिना पियाइनु खेत्री मयुम 149 दा यावसिना
Padharani ilang bam hai ko sidagi winner ma soi la kholaga ni duna hojik chena last si sana bu dai lamaram la khopiro number ama la kho chare hojik ke anon akhoi chakai china makha ni hagin ne ko dun hojik lai se 149 je kana no hai bada Padharani ilang bam hai sida yaw se 149 da sile re Padharani hai malik ma yami Padharani ilang bam oi re adu ko to bi su ya nga sai li su dai number la thok pi la kana winner do aduga ngasagi magi give away gi phnom price khan la sin ma am da sigi akoina rani manao amadi mayek na di ojone bako ani maksi hujiki winner sida picture agani winner sina lakpiro dukan dum nation bira su yare hujiki screen to pubira kana whatsapp screen shot to pubira kana duga akoina caption da hapchari ban number 9366357839 da call to bira su yare duga price logi be ya ni ko hojik han akoina thajagi ba live give away dugi share to bigi ba screenshot sing do yatara matung winner ama phangjare 149 ji ore ko winner se adoga hojik asai akoina ha ma sa pada price mathang ucharam ba do sigi song la ani ba ko sigi sina kaino ha ba kana lottery to do ne ba lottery sina kamai to ge ha ba da ticket ka yaw do ne ba ko ticket se somata gi rupa chani o jagani mayam na ticket pa chani ge kakri ani duga akoina ha ma thamjari se first price da sida sana ma thamjari se sana je koluna de aseng mo se ni ko itang picture bai ko ani sana je aseng mo jani ma yam do ni duga ye thammi sina sana ga premium kurkul fi ni ko nahan kurkul fi phaja ba lebe sing do ango ba phaja ba do ni ko hoji ango ba ga kai ma su hai ni sige se singmachu samudra machu hai ni ba am phaja fi ni sige se akoina lottery first prize oi do ni ba ko lottery first prize e kai no hara kan da sana ga premium kurkul fi ga ni sige se mayam akoina ticket chani bi ba ma ka kan da winner khan do ni ko hadana give away na tre ticket ka da mi se khan do ni adoga ticket ka khamen akhoi price kha hena henga chare sana baw yaw rabani ko sana ga first price lai se premium kurkul fi ga adoga second lai sina premium ta shar si so habeting thope ye nga sini lai mala chalna hadak diwali gi lottery ma sinda do ne ba sina lottery gi ticket ma sina chani o jagani adoga aha ma da akhoi ting thok chagi ba fi se ga ase thamjari ba sana si ga first price ori adoga second price na si gi premium ta shar si o do ne ba ko si so yam phajai sana ma chu ga mala mata ga yaw se yeng ma langkhat la ga ko me ga masana ha e sigi sina akoina second price oi do ni adoga third ta sile lai sina premium kurkul marak tai bi to ni ko sida box yaw lai sina premium marak tai bi oi do ni ba premium marak tai bi oi do ni sigi phajara ba fi se first second third che akoina laiba laima lechal en Helium industry gi handak ki lag leba Diwali da lottery tawra kan da khanja doni ko winner se handak ti amatang khala roi am khalani aham da ahum ha lere magi kai hai ma comment hai magi daw na kamai to na khangdi akhoi gi di mangda faw dre hai yenga si share do gram sing thagat chari hojik winner se thu ba lak bi bo chanu do ga thang hajar gi somna lei sina akhoi na lottery thamjai se ahum dang na te ba ado price am chaw aham ma sana yaw re kurkul fi yaw re adagi da shar su yaw re kurkul marak tai bi shar mathang da lei sina akhoi na consolation price punna kuntra tham do ne ba ko adoga aham bagi tara consolation price tara sina XXL poly cotton suit oi do ne ba sida lei se oi do ni adoga mathang da lei sina mathang su lei consolation price tara mo su lei ko sina mu mapan nai bi oi do ne ba adoga last consolation price tara mo su tham jari ko sina polyester suit oi do ne ba ko keno se price punna consolation tara lei re adoga aham men oina first second third 33 winner khan do ne ba ko somna lupa chani bi ba ticket amatang kakri ani doga si sing sing ma pu oi ba ya do ne ba ahamba fast fall dre hai ga so fast da fall ba ya ba sa siam lai po chu chaw re yam chu ngai ni fall da ko doga mathang first second third fall lai doga first second third fall da ba sing so consolation price yam na thami mi kontra gi ne ba khan do je consolation kontra lai re ahamba consolation tara sina XXL poly cotton suit oi do ni doga ani su ba consolation sina mapan nai bi tara oi do ni doga hum su ba sina polyester suit tara oi do ne ba ko sigi sing se oi do ni duna mayam akoina hapsari ba caption da hapsari ba contact number 9339356357839 da call to biro do step to kamai yaw ni hang bi su ya re duga makha da hapsari ba gpay number 700570249 da payment to bira kan da pa chani je payment to bira kan da lottery se mayam na yaw biro aduga fee sing sigi mapu oi biro
ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯟꯅꯗ ꯑꯩꯈꯣꯏꯅ ꯃꯤ 300ꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯈꯟꯕꯅꯦ ꯍꯟꯗꯛꯅ ꯇꯤꯀꯦꯠ ꯂꯨꯄꯥ 100 ꯄꯤꯕ ꯀꯛꯄꯤꯔꯀꯥꯟꯗ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯃꯌꯥꯝꯁꯦ ꯐꯥꯎꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯗꯣꯏꯅꯦꯕꯀꯣ ꯐꯥꯔꯁꯇ ꯁꯅꯥꯒ ꯉꯁꯥꯏ ꯁꯅꯥꯗꯣ ꯑꯃꯨꯛꯇꯪ ꯎꯠꯄꯤꯔꯣ ꯑꯩ ꯊꯥꯡꯒꯠꯂꯛꯑꯀꯥꯟꯗ ꯁꯅꯥꯁꯦ ꯀꯣꯂꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯁꯅꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯅꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯎꯠꯆꯈꯤꯕ ꯁꯃꯨꯗ꯭ꯔ ꯃꯆꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯃꯤꯌꯝ ꯈꯨꯔꯈꯨꯜ ꯐꯤꯁꯦ ꯑꯁꯤꯒ ꯑꯅꯤꯁꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯒꯦ ꯄ꯭ꯔꯤꯃꯤꯌꯝ ꯇꯁꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯗꯨꯒ ꯊꯥꯔꯠ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗ ꯄ꯭ꯔꯤꯃꯤꯌꯝ ꯈꯨꯔꯈꯨꯜ ꯃꯔꯥꯛ ꯇꯥꯏꯕꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁ 10 ꯑꯍꯥꯟꯕ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁ 10 ꯁꯤꯅ XXL ꯁꯥꯏꯖ ꯑꯆꯧꯕ ꯄꯣꯂꯤ ꯀꯣꯇꯟ ꯁꯨꯠ ꯑꯣꯏꯔꯒꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟꯁꯤꯅ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁ 10 ꯑꯃꯁꯨ ꯊꯝꯖꯔꯤꯁꯤꯅ ꯃꯄꯥꯟ ꯅꯥꯏꯕꯤ 10ꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁ 10 ꯑꯃꯒ ꯊꯝꯃꯤꯁꯤꯅ ꯄꯣꯂꯤꯁꯇꯔ ꯁꯨꯠ ꯑꯣꯏꯗꯣꯏꯅꯦꯕ ꯂꯣꯇ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯂꯣꯠꯄ ꯈꯣꯠꯄ ꯀꯩꯝꯇ ꯌꯥꯎꯗꯅ ꯐꯖꯅ ꯑꯣꯠꯆꯒꯅꯤ ꯃꯌꯥꯝꯅ ꯂꯩꯃ ꯂꯩꯆꯠꯗ ꯂꯥꯛꯄꯤꯔꯣ ꯈꯪꯗꯕꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯄꯦꯃꯦꯟ ꯇꯧꯕꯤꯕ ꯌꯥꯎꯕꯤꯒꯗꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯄꯦꯃꯦꯟ ꯇꯧꯕꯤꯔꯣ ꯖꯒꯥ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯂꯣꯀꯦꯁꯟ ꯒꯨꯒꯜ ꯃꯦꯞ ꯂꯣꯀꯦꯁꯟ ꯑꯩꯈꯣꯏꯅ ꯂꯤꯡ ꯍꯥꯞꯆꯔꯕꯅꯤ ꯀꯦꯞꯁꯟꯗ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯔꯒꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯤꯡ ꯐꯖꯔꯕ ꯕ꯭ꯂꯥꯎꯁ ꯑꯃꯗꯤ ꯐꯤꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯤꯡꯊꯣꯛꯑꯒ ꯎꯠꯆꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯤꯗ ꯃꯇꯝꯁꯨ ꯑꯣꯏꯕ ꯂꯩꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯁꯨ ꯐꯖꯕ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯜꯂꯤꯀꯣ ꯍꯧꯖꯤꯛ ꯑꯉꯥꯡꯕꯗꯒꯤ ꯀꯩꯗꯒꯤ ꯃꯆꯨ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯃ ꯂꯩꯆꯜ ꯑꯦꯟ ꯍꯦꯟꯂꯨꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯉꯣꯜ ꯑꯍꯥꯟꯕ ꯈꯟꯖꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯊꯪꯗ ꯂꯣꯇ꯭ꯔꯤꯒꯤꯁꯨ ꯑꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ 30-62 ꯈꯟꯈꯤꯒꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯂꯥꯏꯚ ꯉꯥꯏꯔꯁꯤ ꯍꯧꯖꯤꯛ ꯌꯥꯎꯕ ꯌꯥꯔꯤ ꯍꯧꯖꯤꯛ ꯍꯧꯕꯗ ꯉꯥꯏꯔꯤꯀꯣ ꯂꯣꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛꯅ ꯑꯍꯥꯟꯕ ꯑꯦꯅꯥꯎꯟꯁꯃꯦꯟꯅꯤ ꯇꯧꯔꯤꯁꯦ ꯍꯥꯟꯅꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯃꯤꯁꯦ ꯁꯣꯝꯅ ꯑꯄꯥꯝꯕ ꯅꯝꯕꯔ ꯈꯜꯂꯒ ꯌꯥꯎꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯨꯀꯥꯟꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯕꯅꯤ ꯑꯍꯥꯟꯕꯗ ꯐꯣꯔ ꯃꯣꯔ ꯗꯤꯇꯦꯜꯁ ꯑꯦꯟ ꯀꯟꯇꯦꯛ ꯊꯥꯔꯒ ꯅꯝꯕꯔ ꯍꯥꯞꯆꯔꯕꯅꯦꯕꯀꯣ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯐꯖꯅ ꯇꯥꯟꯅꯕꯤꯔꯣ ꯄꯣꯠ ꯂꯩꯒꯦ ꯍꯪꯕꯁꯨ ꯑꯗꯨꯝ ꯑꯗꯨꯗ ꯍꯪꯕꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯖꯤꯄꯦ ꯅꯝꯕꯔꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯕꯅꯤ ꯖꯤꯄꯦ ꯅꯝꯕꯔꯁꯨ ꯀꯦꯞꯁꯟꯗ 700570249 ꯍꯥꯞꯆꯔꯕꯅꯦꯕꯀꯣ ꯇꯤꯀꯦꯠ ꯃꯃꯜꯁꯦ ꯂꯨꯄꯥ 200 ꯑꯣꯏꯒꯅꯤ ꯇꯤꯀꯦꯠ ꯃꯃꯜ 200 ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯁꯇ ꯁꯅꯥ ꯂꯩꯔꯦ ꯈꯨꯔꯈꯨꯜ ꯐꯤ ꯂꯩꯔꯦ ꯃꯊꯪꯗ ꯄ꯭ꯔꯤꯃꯤꯌꯝ ꯇꯁꯔ ꯂꯩꯔꯦ ꯃꯊꯪꯗꯅ ꯈꯨꯔꯈꯨꯜ ꯃꯔꯥꯛ ꯇꯥꯏꯕꯤ ꯂꯩꯔꯦ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁ 30 ꯂꯩꯔꯦ 30ꯁꯦ ꯑꯍꯥꯟꯕ 10ꯁꯤꯅ XXL ꯄꯣꯂꯤ ꯀꯣꯇꯟ ꯁꯨꯠ ꯂꯩꯔꯦ ꯑꯅꯤꯁꯨꯕ 10ꯁꯤꯅ ꯃꯄꯥꯟ ꯅꯥꯏꯕꯤ ꯂꯩꯔꯦ ꯂꯥꯁꯀꯤ 10ꯁꯤꯅ ꯄꯣꯂꯤꯁꯇꯔ ꯁꯨꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯤ ꯄꯨꯟꯅ 30-62 खनदोनी मयाम लासनबिरो हजिक दाव याबा नंबर अमतंग हाजरमगे 149 नि अखोइना अहामगी ओयदा फावजगिबसे 149 नि दुगा मागी ममिंगना प्रधारानी इलांगबम हाइबो मयाम खंगबा यागसु पाव हाइबिरो माना विनर ओइरे लैमले चगी दुकाना चल्ला काना प्राइस ओ लौबिनाबा हाइबिरो अदुना मयामसु दाव याबा ओइबिरो से हाजरगा ngasi gi lैमले चल एंड हैंडलूम इंडस्ट्री के लाइव असे मतंग असिदा लसिनजरे